Council of Higher Secondary Education Manipur na Louba Higher Secondary Examination 2025 ke Commerce Stream da Tamphasana Girls Higher Secondary School ge maheiroi Warepam Lidia na subject manga letter chatpaga loinana mark chaunga ge manungda mark chamri humpu humdoi phangduna ahanba position takhre. Chartered Accountancy loiraba matungda masagi oiba accounting firm ama lingkhatnaba hotnagani haina Lidia na phongdorakli. Warepam Lidia Uripop Khumanthem Lekaida Leiba Warepam Open Draw Amadi Warepam Ongbi Medapati Anigi Anishuba Machanupini Mahakna ahanba position tarakpa asiga mari leinana ngasi mahakki mayumda pangthokiba pauki mifam amada Lidia na hai mahakna commerce stream da topper oiba ngamlakiba ase mahaki apokpa amadi apokpi anigi moral support amadi school gi oja singna ningthina lamjing bibadagi topper oiba ngamkhibani exam preparation gi saruk ama oina mahak Camp Commerce Academy Manipur da coaching yaurakhe nongmada pung asuk lairik padaba yade haiba akaknaba pungpham thamkhide mahakna thawai yauna lairik paninglakpa matamda lairik pakhi syllabus manungge lairik khakta natana personality development ge lairik singsu thawai yauna pai lakliba May 15 da pangthokadawriba CA Foundation exam gi damak preparation tawri CA loiraba matungda mahak masagi oiba accountancy gi firm ama lingkhatnaba hotnagani haina mahakna makhatakhi aina credit presenting baje ai ima ipa ai bu support tawduna CEO na bahot na hanbi rakhiba ai ima ipa da presenting ni mathang tarak pada TG gi oja sing ai bu support tawbi rakhiba amadi ai bu takpi tak bi rakhiba oja sing da ni specially sadamen na ai bu kaida soi gida gi haiduna simbirak pasina mangonda su presenting ni aduga CM gi sir deputy sir amadi sir su presenting ni aduga अखोगी पीजी की प्रिंसिपल मैडम डॉक्टर बिनीता एलांगबोम द सुपीजनी महाकी लीडरशिप से याउद्रगदी ऐना असु यौना फंगबसिंग ngамजरoi हाइबिसे हाइजनी यागी ना हाजरबदा थोइना इमोंदा खoi पेरेंट्स मोइना सिनाबदा थिदोना वाकिते मरमदि कइनो हाइतारगदी मासे दम मसागी तोंगानबा टेलेंट दम लेजरे अरे या मतमसु कोइना स्कूल द था मतमसु कइनो तब मंगोंदा लाना ताक्सनबि ओजाजिंगना सोइबदनि खंदे कावनि खंदे आइमोंदा लाना तारबसुना यारोय ताना हनबि मागी तोंगानबा कइनो लैबा हाइतारे एटिट्यूड अम लै ngasi isana mayam makom thongna lapase mama ama oina yamna nuaije magi tapi tambi bo ojajina hona bibadagi si yongna mai pakani akhoina moigi kano awa apaji yengdai hina kasu thedukpa mede kano thobudi leite hainga leitana nuaije haita